Mayam Kurumjari, TOMTV Kanaba Kudolamoy Jerry was studio speaker, Mayamutaram Nokcheri, Mamang episode sing da spirituality ga, Matanga, Koyi, Tongan ba, or Fam sing, Mio, Vanachaka of Fam sing, Aduga, Tongan ba, Chanakang sing, Matang the Koi, Prabhu Ajidaska Unaduna, what is Hazakre, Nasisu Akoi, Prabhu Siga, Akoi, Amukasum Hana Unaduna, Tongan ba topic Amada Tongan, Hiram Mamada, Hivedi, youth and discipline, Hivo. Hiram Masida, or you are Sanamagita, Prabhu, Jose, studio, links in the Libya, Prabhu, Hanum Taram Okcheri. Prabhu the Lakchini si, a Kogi, Manipur si, Mamang Taki Hona, Kogi, Chana Kanglon sing, Pasananga Agasatpa, Aduga, Dharma Leba, Aduga, Kogi, disciplinum Leba, Kogi society oina, Horagalapani, Adubo, Hosik, Tenari Vasi, Koi disciplines is Mang Tarakagi Mami, Machang, Sumtari Vasigi, quite a job of Madam Sikarin or in a country. Western Wiziki Kaligi Prabhase Mase Kaligi Artasi Karigo, the age of fight high, age of illusion, age of quarrel, Masi Kaligi Prabhani. Ado Kalisi Awaba Amaga Magan Sinadaba, Punsiam Tenba Yam Kauganba, Masigi Kanosi, Laitargasu, Masaisda, Akogi Pariksit. Maharaj da Sukade Goswamina takpi slok amle. Kalera dosani derajan astahi eko mahan gunnaha. Kirtanat eva Krishnasa mukta sangha param brajet. Kali je kwai dige awana na pik thanba amaga maga nungsinadaba yam punsi tenba yam kaugunba aduga nasagi ekta awabagi kanosi maikai khuding mukta leiba jukni. Adu oitargasu Masi Kali Juxida, Achogo Gunum Kagyauri. Maybe one hungry, I pakun, Matang, some the Jarawa. Have you? I did our today is all because of Kali's influence. Although Masidagi Nanton about solutions would be very our lay, our permanent temporary. Masi Nanton of say Kirtanat Eva Krishnasa Mukta Sangha Param Brajadai. Simply by chanting Hare Krishna Mahamantra. One can get free from this material bondage and be promoted to the transcendental kingdom. The Kanogi Maha Mantra say, Mangi Atase, I pooking hive never. Try the free handba. I matter what some Jericho, what we are. Sagi, I give putting the lady, Amut Pase. Masi Shag Doctor Gadi, Zagi Aquina, Punsida, Apavatabushi, Tobungamudava. Adana, we need very good association. Adu khaktada akoina Guru Krishna ki kripa dagi akoi mamangi mapuk kaya dagi lerakpa puningda pakiba amut pasi sengdoknaba man aidi puning tra aidi sengdokpa masini darkar lerise hangdringai da impakuman pitwe Prabhuna yam phajana takpiri makha tabdai nong lak chaning si akoi discipline leina bo hona matamda ai sagi self respect si yam phajana ngakpa ma changi self respect se ngak na bi dam dai sane sabu akoi ikai khuna ba akoi sane sabu akoi respect to jaba haija batare respect to na bi dam ta kari kari changi self respect ha bisna kari no ha bisna tan thai matang sida aina kitang di taina raga soina pusin janing base hojiki matam gi naharon sing se mafam punamakta alamana haibasi yam indi alamana haibasi inde base masi munna thiragadi Masi Quaidagi, Aquagi, Achova, Livaktiva, Chova, Aparatne. Pop Hibamley, Aparada Hibamley. Pop City, Price it Torque. Although Aparada City, basically Price it tonality, we have to suffer. And that Toriba action degree reaction, you cannot escape from the laws of nature. Adana Ahalamanda, Taxi Kasi Naiva, Haitaba Miduna, Masagi self respect, I do must maintain down the bacon, must very far away. I know Matangs that Tamjaming, say, for example, even what I Praman to Jagaba. So your body is not belongs to you. You know, you are not the full authority, full honor of your body. I Hachase, I Hakjangse, Imungi Hakjangse, I say Imungi Nati. It belongs to your mother. Imagi. Seed giving. I'm here because of my father, right? You are here because of your father. Aigi ipana kano akoigi kano pupi banamaro minai mafam se lai neba. Aduga ai poli se, masi ai hakjang se, masi ai nateba. Matau kramna
imagi akhoi ipana sit baru piba kana su masang katani adana ai hakchang si thawun tara imagi punungda leirei si atop mafam dagi supply torpuna teba imagi I dagi neba akhoi hakchang si sagalai se si masi munna khanbi bam change imagi I dagi thawun tara napuraga sarak pa ai hakchang se it belongs to your mother imagi ne hakchang si imagi ne ai na teba adana ai bu thawun tara napugiwa imadu khaktana te darkar leise akoina respect tawda prakiti respect tawda darkar le adana ai gi pokpiba imana taba another ima taruk am leire according to shastra ai bu pokpiba ima ahan bada leire ani subada ai bu pokpa matamda imagi ai pokpiba imagi mating pangi ba mayok yabi nurse to aju imaga samana important noi ai gi aina polak pada gyan yaudana polai ado aibu gyan takpiriba ado koi spiritual knowledge takpidoriba aigi oja guru do adu gi nupi du aigi imane adu lebak amada paliba ningthau do adu gi nupi du su aigi imane brahman gi nupi su aigi elakada leba brahman ko brahman gi nupi du su aigi imaga chamane sigi maram si sandona tadi matam yam sangni ko aduna ai pen samlam na thamjage aruga taruk subada aina pokla kanda po matungda akoi amrita komlang imadagi by chance phangre na khalo even phangabauda agi bapan da thola kanda agi hakchang ji amuk sagat pada sangom piriba go mata se sisu agi imaga samane go mata hainari se ana go mata na song loide agi hakchang ji ibana piba sangom du khaptana go mata na piba sangom du khaptana ade prithvi mata dagi tholokpa food grain du chajaraga ai hakchang ji sagal ini aduna prithvi mata is also one of our mother aduna ima teresi respect to buse akoi ahan bada hairba kanda ate isana isabu respect to nabagi lambel se mathanda dum lakana ina ya sa tawje yam ngai je akoi gi tongan ba akoi gi ima singi matang da hai bitare shastra na piri ba ima taruk sigi matang da yam phajana prabhuna takpiri makha ta badai nong lak chiningi si akoi gi hojik lai ba mi sing sin hai tare materialistic world sida yam ka hena lupsan gi badagi akoi gi personal life ka akoi gi professional life ka si balance to bang amak ba akoi gi personal life te hena lupsan ba or magi material myam do phangna bo na ba matam da professional life ta matam loi mo pi daga ai personal life si lerak ta ba masigi matam si walak pa masigi balance to bang amak ta si matang dari kari habi sar masidi simply wasting our valuable time eating sleeping mating and defending ha aduna masidai sida sum akoina nongam dagi numita hoba akoigi ngasagi productive oiba thabak tawai mahutta ai hakchang kakki maintain tongnabagi sum kano tabuse mase simply wasting our valuable time marandi akoigi kano se miyobagi mapoksi ate sadagi hele haisi mamoi dongna sum leitargadi madugi value du thoina leite hajariba eating sleeping mating defending adha mada sum lei hitargadi akoi life se janma mritu jara vyadi hai pokpane sibne ahalloibne laina laithokne masigi prakriti gi chakra sidagi nathogo sungangam dana amuk pokani amuk sigani adana madugi value du thaidokna kano leite adana khwaidagi maruibdi akoi gi punsida why I am here why I am suffering how to solve and who am I ai kanano bu khangdana nang aingonda isor won mangambraina haiba question mayam leiba khoi sum thengna jarpada atra ai isa si fo bosa khangdri say for example akoi hakchang si element minute kale minute mari mangalai ko yani ko akoi hakchang si akoi gi pochak nipan na sai pochak nipan 8 elements ana saida nipan se ani thonong khai doi ahan bagi sina gross body ko mai ne ising ne nuksit ne akas ne lebak ne panchabut masigi pochak manga sina sabak sang se koi mangda uriba sokpu su ya ba ko u su ya ba oi ge gross body haris ne sigi mathakta mu akoi na sokpu su ya da ba u su ngam da ba ha aduga leiti hai su ya da ba pochak ahum khak le aduni kaino da mind
intelligence and ego natra aruga hariba pochak nipan sinas hariba hakchang se masigi mapu se masi atma harisneba se pudam moina akoi gi miyoibana akoi gi hakchang si thadokpa se akoi sida ibani phami se matam hana kon ge wani sooner or later we are going to leave this body masi hakchang oina lehodoi ne hakchang si perishable ne tumbanai loibanai si jaga sansar da laiba mi sing ayam loi kaugul le ana koi hakchang si loibanai bani an masi hakchang si lorga mathangi aina tawjarak karma gi phol haidi aina afaba kano tawtar gadi afaba hakchang phangi mathangi mapokta masi punamak masida dharma gi walaitre this is science maramdi kaino da masida yepa mi akhoi gi sum masida yaning da kano koi maru pangsing lei ada amuk moida aina thamjaning basi aigi imagi tapak ta leiram bhakchang kai chakre sumi ko argi akhoi school da imarama mayam duga sanaru ba sanadana akhoi gi sum kano tor bhakchang masi change tawine body system change tawine ojai huji lei bhakchang se matam khara leiram change tawne halo silakani hal heno silagadi ay masi hakchang ji thadu maga anu hakchang muglong ne masi dharma nate masi religious kano nate akoi gi point of view de hai jaba de this is from the scientific point of view aduna po di sigani siridi pokani aduna siraga pok tori ba koi mathangi ma pokse akoi na amhon na awaba nang hai targadi aina hojik lei ba present life sei da awaba de nan thong na ba akoi karma mayam tawtare with the association of the Guru Krishna Guru Krishna ki thaujal de afaba thok mayam tarogana ai mathangi mapoki ka hakchang si afaba hakchang phone mathangi mapok le hai yam lai budam si kaino da jik jaga samsar da lei ba mioi bising si amahu mande kana ina khuli kana na lai re kana na makhungte kana na mahitangi kana na leiba ki ning tho hoi kedong manadri no it's all because of is past karmic action adugi reaction ne bandang mapok lai je ana matam mapok ta koi amon suffer tawr hai tar gadi afaba karma taw darka le sine ara koi youth sing da aina haijening mase koi je matang sida putra haiba koi ge sanskrit word che masigi kanu se aina pusanjaning yam tang da phangba tanjani ko imai pa na koi bu pokpiri bise masi imagi pagi akoi gi moina pokpi gi laman je andagi mapok sida sing base masi oithok pa wale adubu ai gi imai pa na magi akoi gi sangsar sida lai ngai da magi sinful activities na maram morga athangi mapokta karigumba akoi gi gross body haidi jiba lakha marphu mari laiba sigi marakta ga ama boba phangba ngamdana hellish life ta lai gi matamda lehoriba masaduna nupi obiai putra obiai putri obiai mana Bhagavan Krishna da Bhagavan Vishnu da pindadan kacha targadi magi mamagi musung mapagi allaman singi magi atma se norok tagi nanthukpi nanthohali aduga afaba hakchang ama phanglena agoi machabu kanu putra musung putri pu aidi norok trai di free henba aduna aina aigi imai pada bebhar tawrugadi hayeng ai ichai sunasu madugi chanabi mai matungina ai awabadagi icha singna kokane haibisigi understanding je fazna lai biraga ima da ipada allamanda koina yam nolokna chachabagi lambel se masi yam tangai phade nai ngasi kanu sida episode dai matek mtang thamjaning yam ngai je khoi gi hogolakliba naha sing sina akhoi gi discipline leinabagi damakta discipline lebisna kadai phaw kana bagi habisi matangda yam phazan takpire ai marathon break am tang logjage khoi gi ngasi gi episode se create love hai basina khoi ko sponsor to wirapani hari basi khoi Instagram page create love 22 hari basi da changbiraga isa isa gi oiba adugumlaba tongan ba events singi gift hamper sing order to bibi agani hoji ki oina imphal amasung moirang khaktamak hai ba khudong cha basi pijali break am tang lojage break te yam thunan jar ke meng ta dun lebi break matung da mayam ba mukana taram okchari makha tabda khoina prabhuda lakchaning isi khoi discipline director ba sigi iroina na haitare khoi gi tongan bahagolak liba naharol singsina khoi gi
धर्म लेरक्तबा लाई थाजरक्तबा आई लाई थाजदे हाइबना चिंगबा याम तोइना तारकपसे मसिगी मतंगदा खिरंग थंबियो याम नोइसे लाई थाजदा बैसे अखोइदसु थेंगनेजै सा फरे फरे नोइना लाई निंगबो इतादि लाई रो उमता उहनबा ngambra अखोइद चैलेंज तवे समटाइम्स अदो तो उनजनरगा ngangna bayaba mafam oidumnina ado hek akoina hek kano tawjete ado ngasidi akoini khatasu nga se nung thong ko du yoroi ha kitang thamjege lai ubai se lai gi wari akoi gi god ki wari sa dinga sida ko ado yam wang khre ba ai isagi hakchang su akoi mapum phan ngam ponte ba ai gi hakchang posak manga gi पंचबुट की हक्चांग सी मनुंगदा मंगा सी मनुंगदा खोइ नोरिस मपुंग फान उब नते अखोइ मनुंगदा याव नुसिर अखोइ उम पोंते मई यावदी यावे मई ने इसिंग ने नुसित ने हाइसि मई यावे दे इसिन नैनरगा हिट थोएबा मदो असिबा हक्चांग मगी कुतुत नैब कांदा हिट लावेबा अत्रा मई इसिंग नुसित आकाश लेबाक हाइसि मजे अखोइ मपुंग फान उब ngam पोंते मदुदगी हेंदोदना mind, intelligence, and ego. This is also part of our body. Science ni ko se. Mase Hindu da su channa bayai, Muslim da su channa bayai. Adagi okay any mana chali ba dharma dugi kano mi amara da dum apply to we for never. Mase di dharma gi koi gi religion gi division nai ba kano na sade. Mase human koi gi mi punamakta apply to we ba formula ne. Atra. मागी अकुप हक्चांग लेगनी अपोब हक्चांग लेगनी हाइरिबा अपोब हक्चांग दे अखोइ खर गाइदि उ फंगे लोइ उ फंगदसो अदो अकुप हक्चांग दे मसी लैबो खंगदब मिसे याम यामे अकुप हक्चांग कइनो रगा खंगदे हाइनेबा अदबु अकुप हक्चांग लेति हाइबदि यारोय माइन लेनी आई पुंगनिसे इबोन उ ngambibra it's not possible ha ai pungning main adigi ai loksing masi object oina saida lei khili sumaina anatraga sidaida kano basket yaw le post maina koina shok pa yawa atra uwe aba pot oiteba leiti so hai yadriba arige as ma sina panchau he kyam chau jano kyam jano khoi gi suk chau jala suk tang chau jala na kilogram kyam lumno leiti adana mahak masagi masaboba mapung phana masagi hakchang do hakchang dugi mapunong tungali ko magi hakchang do boba ubangam daba ekoina kamaina wangraba thakki lai do ekoina koi god chi kamaina ubangam doino ana god leiti hai jong yaroi doini ngasagi aigi mind intelligence ego leiti hai sumaina ai leiti hai ba yadu sumaina isor su leiti hai yaroi maramdi jagat sangsar sida prakriti hai bam leidina ko nature nature gi shakti si kaline ko akoina phana phajana lambi ji semasu nongam tang churaga mutang thak thak nik badal lambi je pura hate loeba adu kana ta ne doino saka ta ne yabro ya dene ko adu prakriti gi kanu ne ba aduna lai thaja da bahai si mase kanu ne laina amne laina si layeng na ba we need very good association aduna masi lewa ki lusing basing na education system da masi kano koi gi ahong bo prop ma darkar le for last many year koina independent bharat na ningkha tamaba matung bawda akoi gi education systems da akoi gi ipai pu thona phaba leirami haibagi mami tande ha akoi dharma leiba leibak lai gi leibak ni haibagi mami do loi muthali ado hujek tasengna maraibak majati bu nusiba mi na sarkar pipe targadi madrei da ai gi leibak jati se matamamada thona phaba shakti leiba minungsi chawba shakti leiba khakta te minungsi su chawrame koi pai pu ge madugi mami se mathang sum mutki base masi akoi gi laibak thibni aduna inkhalik leiba naharun singna akoi khale chakhrani akoi na leithagi ge matam khara leithagi ge ga harsu yaroi damne dum chala damne keno da prakriti gi janma mrityu jara vyadhi masi akoi masidagi akoi ningkha tamde ningkha tamdaba akoi si jail da leigumne lai thaje de hariba akoi gi chilanau singji keno da moina sinaba lonje mawalogde adra lai mawalogde ado sarkar mawalogde ado sarkar mawalogde harasu asai gi sarkar lebak sida laibni na moisi mana crime kayumba ran mam tawda
prison manung da lay ba ada prison manung da lay ra phau da moi sing na hai ba se ngolok de ado ma jail da di lay ti adum le sab mane aduga lai ma yo lok de har se prakriti gi niyam da gi akhoi nan thok pa ya de mana lai ma lok de har di ai si sel nu da ma sir nu da ya bra ma haloi ra anu ya bra ya de ko ma haloi ta ya roi adagi laina lai thung pak ta ya roi adagi si da ya roi adu da gi hendok ta na ma amu su puk ta ya roi all of them say in khang da bagi is all because of ignorance adana akoi si matam puna makta khoi na kaw roi da se akoi si kano ne akoi atma ne ai hakchang sinate atma ne atma ge horpham di paramatma ne paramatma gi manai oiba atma khoi gi thodi matam puna makta paramatma gi manai oina ma gi seva tawjabuduna this is our prime duty na khang ba se this is the perfection of human form of life ai tham janing ba se yam nungai je prabhun takpiri se khoi gi education system se da khoi gi athau bi kaya ma lamdam masida lerami aduga lamdam sigi puwari se yaw ngasi baw yaw bu ude na takpi masibu hongdok pagi tangai phadaba ma chawna leina takpiri ado matang chana aina kitang panjaning bada Union Minister of External Affairs and Education oina khoi handak nauna happy akraba Dr. R. K. Ranjan na akhoi August 12 gi mangoina na t-shirt form bagi thoram amada akhoi gi anouba lebak sigi education policy da haijabatare akhoi gi lamdam asigi amadi awang nongpok ki thaubi singi matang da aduga akhoi gi masigi lamdam sing sigi matang da mamang thak yaudana lakpadu hapchel lagani haibo fam ama thambi gi basiga yamna khoi matang sana haijabatare masina achouba hongba madi porokpa yai haibo wakhalon se thamjarakanda akhoi ngasagi khanane nabasida makhata namu lakchaw matamda akhoi mipum khudimakta akhoi ngasadi khana jari basi akhoi discipline leiba adagi thaugalon bevhar khangna chatpa isagi mathau masak khangna chatpa punamaksi akhoi mioi bada fangi si nongmada pung 13 khaktane mi khudimakta pung 13 phangbasigi manungda karam haina organize tawrakanda karamba mongda henna productive oina sizinnagadagi habisi matang kitang thambi well in Shastra Krishna says that kalo asbi I am the time Krishna takpir ni ai matam mai do ai neba ai bu mafam khanga sinaba mi do aduna ai inakte yorpa ngame na Krishna tai adanga sigi prithivida lairiba phawra ba luchingma mayam maming loina mak paludraga su moida Krishna Ishorna akhoi dagi hena matam pi banate moida nongmuda pung 13 pi akhoi dana pung 10 dang pi haibi walaite ba makhoi da su pung 13 pi akhoi da su pung 13 pi tabudabu moina matam do mafam khangna maram chana sinaba akhoi na madu matam gi magul khangdana are meda manghan ba se tumdana mayam lai thwe mioi punsi chahi chama sang har su nongmagi tangkhai khaidu yemuda tangkhai mani tummada mangrabane saba thakpada mangrabane imagi tampakta matam mayam ma haure atra aduna ai si kanano ai gi thausi karino matau karamna ai gi punsi label gi final destination si yaugadagi habigi masigi discussion masigi study to matam is very limited aduna nongmada isona pibiriba pung 13 se aingonda pibiga chapmanana akhoi gi bharat ki pradhan mantri Narendra Modi da supiyeba adamana Narendra Modi na somna kanda thabak kanna sudna hing tumdana leiba matamda akona somda mikap ani tumda ba honayeba sabana matam mangana ba honai wari mangada matam ngano honai aduna ai gi message di moida piba matamga koida piba matamga chapmane Bhagwan Krishna na takpi kalo asmi I am the time ai matam mai do ai ne na man takpi ana mafam chana maram chana mangandana sizna bana mioi bana mi ko akoi gi mithoi mi henba arigi mayam gi makok thongba oibung ngomgane se ai thajaje ana hogoli bana harum singna bajiki kali jukta laiba thenariba kanu si kind of fertilizer akoi gi say for example internet hires in ko this is kind of fertilizer afaba tawge su yamna tawbe aba fataba tawge hekta lekha ta ge tawbe aba ado akoi punsi si afaba tawragana afaba phol phangi fataba tawragana fataba phol de ai nanthok pa yade ana afaba tawgera natraga fataba tawgera this is up to you sana khanjab tare asagi Bhagavad Gita da takpir si Arjun da Krishna na apabat karma tawragana afaba phol phangi fataba tawragana fataba phol phangi whatever you know apabat tawge natraga fataba tawge hajigi free will si da Arjun da piyeba aduna aina hanbada afaba association afaba Guru Krishna koigi maru mapang afaba tinaraga
afaba gyan tanjanbiraga matam si mapung phana maram chana sinabase sina this is kind of wise man decision yam nungai prabhun takpiri se khoi nongmada mipum khudimakta pung kun mari si chap manana thungi bane duna khoi karamba mongda khoi khoina khoi gi matam se sijinabage habisi matungina khoi gi kanaba sing adu phangadori ba habne yam nungai prabhu gi chilaba matam kya kai thok piduna khoi gi studio da lengbirak pa aduga khoi gi pungning wakhal loksing oibe yaba adugum ba wafam kya thambiramba prabhu bu amuka sana haningai tan thakar phongduk chali prabhu na lengbirak pagi dama khoina chamdaba khudol simatan prabhu da khudol tamchari. Thank you very much. Welcome. Masini ngasigi akhoi studio speak ki thoram matang sida akhoi studio speak loisanjage aduga tongan ba personality sing tongan ba hiram sing loinana akhoi mathangi episode ta puduna laksage madu fawdangni mayam punna ngaiminase.